akong jamba phawoi henjunaha lairo lembi khuyol hawba yaiting konu kadeng thangje hanba tonu laijing lembi khubomba pidonu wanglai puding haiba silhaibi khuman khamba moirang thoibi penagi sairol saisak saida puari gi liklam inak khullaba wari kaya ama thajanabi phunga wari thauna phabagi wari khunung isaina singba kaya amaga sagon aduna leiriba moirang kanglairon gi wari da kege moirang gi wari na amukka hena ima laibak manipur gi fajaraba saktam da sanara tampha thinbagum ningthi jahanle loktak lairembi imana pukai chona awat paleitana loktak ima gi masai golda leiriba singi watana padana hingnabgi machakti pibiri warabsu wana ngai hak hi tongduna loktak ima gi sing ipakta ngai hak holuba hina thaklam balulang kaibada chawtak tawbanga ama yauramba thengnaradi thamoida momon minok tamlebani ngami singi punsi watte pade piri makhai loinaide ima di hainaribane ima manipur laibak laihausu u tharabasu panghau haubangame tharuba amata lemna mangde masana konanaba senjabadi ngamme adubo thausil soibana awaba kaya amadi mayoknari thausil oina fajana cheda changda leirabasu thaurangniba singna yaugadaba mafamda yahundana yauroidaba building na yausinkibana sotharaba mioi kanglup kaya amasu punna hingminnari ima laibak manipur gi masaigonda masana masabu kanagi sumipan tangdana hinglamme ima laibak manipur asumna loktak pat ke isam samnana leiriba takmu paat ki chidai da leiriba laisoi kouba khungang macha amagi chidai amada tomthil ngalak liba masana mipal tangdana senthok khajiktang oiraba su leinaba haiduna awaba chaitheng kaya gi marakta arakpa kaya bu taramna okpiduna takmu paat ki atawba phum amada atawba dharam khara punsillaga sang ani khak saduna arakpa kaya amagi pukning chingsinlibani laisoi pham ningthamgi inglaba matamda awang thangba China Mongolia Siberia na chingba mafamdagi uchek nganu thanggong na chingba uchek makhal kaya ama loktak imagi ipakta phumdi da chaktanaba leptana chahi khudingi lai uchek tanatna prithvi gi tongal tongal mafamdagi lakpa mioi kaya amasu laisoi farm homestay gi thausil haiba mongda piriba lekna chanaba mafam asida lekhibagi wari kaya amasu puduna chatki asumna exploring manipur su laisoi farm gi mapu oiriba inaw silhenbagi okpiba haiba mawong mipum khudingda nokphet tauna taram okpa haiba asina mahakki phumsang asida leiriba mikupti awaba pumma ka honba ngamme phumsang asida thamleba pabada loiba naira roidaba lairik sing paningbadi fauri luna nana leiriba toilet luna nana thamliba yarek naba piktak baphamung supna chanaba arumba athaba ananba phi ingna lairiba mafam asiga khetnade mahausa lairembegi khudol pumnamak yenglu ba maikaida phangba ngame lapna uriba ching tamna sandokkhriba apakpa part asigi cholaba ising asigumba asigi marakta phumjinlakliba phumsing asimakti nungnang ningai oiri aduga atoppa wari amadana kaibuldagi sinmi singna hi honduna laklaga marang kaina satliba tharo heklaga tharogi cha sembagi warisu exploring manipur livire Tharodagi semba sa thakpiba ichil naw yaurabadi mahau kamdawbage haibatusu kamenda thambiramu sinmi singi punsi mahing tongal ba mawongda aikoi pumnamakta maikai kaya amada chaingak piribani asumna hi ama pik thanna tharo heklaga yonbagi wari thengnariba awaba sing adugi samlappadu asumna libire yom balaka ingna balan famda mayokna baitare hi jina ATM card ne aduga sigi ima jina ATM machine hai tare paisa sungba yaba hi jima pairaga ngantana thauda gi taradi lupa lising amadi pairaga dum kakhalani hai tare ko aduna laibiriba ima ibel mayamse lan tawdringai mamanga hujika adum yonbadi ka handade ko kenare lan tawdringai dana yam hele pose marketing nuai lan mamangdana heleba hujikse thoram thauda khara dum khar lepanina lai sizinabagi thoramdi khara wale don lai hega hingiba kangudadi tang wai ha laisina yoluraga sizinaga dubanina lai harauba ka si lai yam darkar oi haba lai ji haraudramina si umung laina singba harabagi tabak tuma pulap tokrabanina sumba lai yoliba ko imai bel temasing yambasing lai yoliba singida ngam puraba ngam sa oh adaisya ya asidi
lâu mà sarang sarang kita tu ngam saya ori apa na tim masak ne ba oh ngam masih tak Oh, oke ni fotokopi lagi kita wo. lagi tu layon bai wari tu dah hojiki layon masih hana lai harau bukum pada am sin naram lai je hojiki lai harau busu lep khara bani na somba livelihood ta hai tare livelihood ta change samadi lai hai tare aduna somba lan jiki sapu je mafam kodimakta phangi haiba duma uchabani mayam da film namanya thado di bina loi tu ini. Eh, thadu lok sa dunia. Mai biar mai la popo jang bo yao pham jam tu yao ni pharam ni. yo de khare ne ma masing itu masing am salsaru gige Hoi hoi. yam nungare ngak tang wai sana ba adung ngasi di hima big than hek pada lupa lising dagi hena sipi bo bio lising ani gumba ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯗꯅ ꯑꯃꯨꯛ ꯂꯥꯏꯁꯣꯏ ꯐꯥꯝꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯅꯥꯎ ꯁꯤꯜꯍꯟꯕꯅ ꯁꯝꯂꯛꯄ ꯑꯌꯨꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯃꯊꯦꯜ ꯀꯔꯤꯗꯕꯨ ꯋꯥꯠꯂꯤꯕꯒꯦ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥꯒꯤ ꯃꯍꯥꯎ ꯀꯥꯎꯉꯝꯂꯔꯣꯏ ꯂꯥꯞꯅ ꯂꯩꯕꯥꯛ ꯀꯌꯥ ꯂꯥꯟꯅ ꯂꯥꯛꯂꯕꯁꯨ ꯈꯨꯗꯛꯇ ꯍꯦꯛꯂꯛꯄ ꯃꯥꯜꯂꯤꯕ ꯁꯦꯝ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯤꯡꯒꯣꯜꯗ ꯍꯧꯔꯤꯕ ꯂꯐꯨꯗ ꯄꯥꯜꯂꯤꯕ ꯂꯐꯣꯏꯒꯤ ꯃꯍꯥꯎꯁꯨ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯂꯣꯛꯇꯥꯛꯀꯤ ꯉꯥꯒꯤ ꯃꯍꯥꯎꯁꯨ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯪꯅꯔꯦꯗꯅ ꯇꯝꯖꯔꯤꯕ ꯍꯥꯏꯖꯔꯤꯕ ꯂꯤꯖꯔꯤꯕ ꯑꯩꯅꯇ ꯋꯥꯠꯂꯗꯕꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯞꯂꯣꯏꯗꯕ ꯃꯇꯝꯗ ꯀꯞꯄ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯋꯥꯔꯣꯏꯗꯕ ꯃꯤꯀꯨꯞꯇꯁꯨ ꯋꯥꯁꯤꯟꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯅꯣꯛꯀꯗꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯃꯥꯡꯖꯔꯕꯅꯤ ꯁꯥꯎꯅꯤꯡꯕꯅ ꯃꯥꯡꯍꯟꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛ ꯃꯥꯡꯖꯔꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛꯅꯤ ꯑꯁꯥꯎꯕ ꯑꯣꯏꯒꯗꯕ ꯃꯐꯝꯗ ꯂꯩꯍꯩꯗꯦ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯕ ꯑꯁꯥꯕ ꯏꯁꯤꯡ ꯊꯛꯍꯩꯗꯦ ꯆꯥꯈꯥꯎ ꯁꯣꯛꯅꯕꯅꯤ It is the wonder of this Manipur, darling.